요새 형 확다 디라디 반이다. 소나 간단 더. 시 수항이세 아이 아 시 수항 누이시 시 아이 사막 암수기 아이사시 세크레터리 오이나 ꯊꯧꯄꯨꯖꯝꯅꯩꯒꯤ ꯃꯤꯡꯒꯤ ꯍꯩꯁꯗꯤꯜꯁꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯅꯥꯒꯨꯝꯕ ꯂꯨꯞꯅ ꯂꯥꯛꯑꯒ ꯁꯤꯗ ꯄꯥꯒꯟ ꯈꯨꯟꯅꯥꯏꯒꯤ ꯊꯕꯛ ꯂꯧꯕ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯑꯁꯤꯗ ꯀꯅꯥꯅ ꯄꯔꯁꯦꯟ ꯏꯟꯇꯔꯦꯁꯇ ꯁꯤ ꯊꯕꯛꯁꯤ ꯊꯤꯡꯖꯤꯟꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯃꯈꯜ ꯃꯈꯥꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯅꯤ ꯍꯥꯏꯕꯁꯤ ꯑꯝꯁꯨꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯒꯦ ꯃꯌꯥꯝ ꯈꯨꯕꯥꯛ ꯑꯝꯇ ꯈꯨꯗꯅ